ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃ ꯏꯁꯂꯥꯝꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯣꯏꯅꯧ ꯏꯇꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯅꯨꯡꯁꯤꯊꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯝꯉꯥꯟꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯃꯇꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤ ꯈꯨꯜ ꯑꯁꯤꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯁꯤꯡ ꯊꯥꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯒ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤꯒꯁꯤ ꯇꯤꯟꯅꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤ ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯂꯝꯉꯥꯟꯕꯤ ꯑꯗꯨ ꯃꯄꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯉꯥꯃꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯊꯣꯏ ꯈꯣꯏꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯅꯨꯡꯁꯤ! ꯍꯣ ꯅꯨꯡꯁꯤ! ꯏꯇꯥ!" ꯃꯄꯥꯟꯗ ꯃꯇꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯥꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯏ꯫ "ꯏꯇꯥ, ꯁꯤꯒꯤ ꯉꯥꯃꯣꯛꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯩꯔꯛꯏꯅꯤ꯫ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯒꯦꯅ ꯄꯨꯔꯛꯏꯅꯤ꯫ ꯁꯤ ꯆꯥꯁꯤꯁꯦ꯫ ꯅꯣꯏ ꯄꯥꯕꯗꯣ ꯉꯁꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯁꯦ?" "ꯀꯩꯊꯦꯜꯗ, ꯑꯗꯨꯒ ꯍꯜꯂꯛꯄꯗꯅꯦ ꯑꯩꯒꯤ ꯉꯥꯃꯣꯛꯁꯦ ꯂꯩꯔꯛꯏꯅꯤ." "ꯑꯗꯨꯗꯤ ꯅꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯩꯀꯣ?" "ꯐꯩ." ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯆꯥꯄꯣꯠꯇꯨ ꯆꯥꯔꯤꯉꯩ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯩꯃꯗꯨ ꯇꯐꯤꯡ ꯂꯥꯛꯇꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ꯫ "ꯅꯪ ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯏꯇꯥꯒ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯣꯏꯔꯒ ꯂꯥꯛꯑꯒꯦ." "ꯀꯔꯤꯒꯤ ꯏꯇꯥꯒ ꯑꯆꯥꯄꯣꯠ ꯆꯥꯕꯅꯣ? ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ." ꯂꯩꯃ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯏꯇꯥ!" ꯂꯝꯉꯥꯟꯕꯤꯅ "ꯏꯇꯥ, ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈꯤꯕꯗꯨ ꯅꯨꯡꯁꯤꯊꯣꯏ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯊꯥꯔꯤꯛꯅ ꯇꯞꯅ ꯍꯪꯂꯛꯏ꯫ "ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ?" ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯛꯂꯒ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯖꯩ꯫ "ꯏꯃꯥ, ꯏꯇꯥ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯏꯇꯥꯒ ꯑꯩꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ?" "ꯍꯩꯃꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯀꯣ." "ꯅꯠꯇꯦ, ꯏꯇꯥꯒ ꯑꯩꯒꯅ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯃꯃꯥꯅ ꯑꯗꯨꯝ ꯁꯥꯎꯏ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯀꯧꯗꯦ꯫ ꯏꯃꯥ, ꯅꯪꯗꯤ ꯏꯇꯥꯗꯁꯨ ꯂꯨꯅ ꯇꯧꯏꯀꯣ?" "ꯌꯥꯔꯦꯁꯦ, ꯋꯥꯆꯣꯏ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯏꯃꯨꯡꯗ ꯆꯪꯂꯛꯑꯣꯀꯣ." ꯑꯁꯣꯝꯗꯅ ꯂꯝꯉꯥꯟꯕꯤꯒ ꯃꯃꯥꯒꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯉꯥꯡꯂꯦ꯫ "ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯊꯣꯏꯒ ꯇꯤꯟꯅꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯃꯥ, ꯏꯇꯥꯒ ꯑꯩꯒ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯑꯗꯨꯝ ꯇꯤꯟꯅꯒꯅꯤ." "ꯍꯩ, ꯂꯝ ꯍꯦꯜꯂꯕꯗꯤ ꯆꯩ ꯈꯪꯕ꯭ꯔꯥ? ꯆꯩ ꯈꯪꯕ꯭ꯔꯣ ꯅꯪ? ꯏꯃꯥꯅ ꯑꯩ ꯐꯨꯔꯁꯨ ꯑꯩꯗꯤ ꯏꯇꯥꯒ ꯑꯗꯨꯝ ꯇꯤꯟꯅꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯝꯉꯥꯟꯕꯤꯁꯨ ꯆꯪꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯊꯣꯏꯒ ꯂꯝꯉꯥꯟꯕꯤꯒꯁꯨ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯂꯝꯃꯤ꯫ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯜ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯇꯥꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯏ꯫ "ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯃꯤꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯅ ꯂꯣꯏꯔꯦꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤ꯫ ꯋꯥꯔꯤꯗꯨꯕꯨ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯖꯥꯅꯤ." "ꯏꯁ, ꯏꯇꯥꯗꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯐꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯋꯥ ꯑꯣꯏꯔꯦ." "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯕꯦꯝꯃ, ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯨꯒꯤ ꯍꯥꯏꯕ ꯋꯥꯅꯤ꯫ ꯁꯨꯝ ꯍꯥꯏꯕꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯤꯀꯣ ꯏꯇꯥ ꯅꯪ?" "ꯍꯔꯥꯎꯋꯦ, ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯀꯥꯏꯗꯣ ꯐꯥꯔꯕꯅꯤ꯫ ꯈꯣꯏꯗꯥꯕ ꯄꯥꯈꯪ ꯈꯟꯗꯨꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ." "ꯍꯩꯃꯥ, ꯌꯥꯝ ꯈꯠꯈꯤꯅꯨꯀꯣ ꯏꯇꯥ, ꯃꯇꯝꯒ ꯌꯥꯝ ꯋꯥꯠꯂꯤ." "ꯑꯣ, ꯈꯪꯗꯦ, ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ." ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏ ꯄꯥꯈꯪ ꯊꯋꯥꯟꯒ ꯍꯦꯛ ꯊꯦꯡꯅꯩ꯫ "ꯏꯆꯜ, ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡ ꯁꯣꯛꯎꯔꯤꯔꯣ?" "ꯍꯣꯏ ꯇꯥ ꯊꯋꯥꯟ, ꯏꯕꯨꯡꯗꯤ ꯀꯥꯏ ꯆꯠꯀꯗꯣꯏꯅꯣ?" "ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯁꯤꯗ ꯁꯨm ꯍꯛꯆꯤꯠ ꯂꯥꯡꯕ ꯊꯣꯔꯛꯂꯤꯕꯅꯤ." "ꯇꯥ ꯊꯋꯥꯟꯁꯦ ꯄꯥꯈꯪꯒ ꯐꯥꯔꯦꯀꯣ." "ꯏꯁ, ꯑꯗꯨꯕꯨꯗꯤ ꯏꯆꯜ ꯑꯅꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯟ ꯆꯠꯈꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯇꯥꯗ ꯍꯥꯏ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯏꯕꯥꯅꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ." "ꯌꯥꯔꯦꯁꯦ, ꯊꯦꯡꯉꯦ, ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯍꯌꯦꯡ ꯄꯦꯟꯅ ꯉꯥꯡꯉꯨ." ꯑꯁꯨꯝ ꯇꯧꯅ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ꯫ "ꯏꯃꯥꯒꯤ ꯅꯨꯡꯁꯤ, ꯅꯪꯁꯦ ꯐꯅ ꯆꯥꯎꯔꯕꯅꯤ꯫ ꯃꯤ ꯇꯤꯟꯅꯕ, ꯃꯤ ꯄꯨꯟꯕꯗ ꯍꯩꯅ ꯁꯤꯡꯅ ꯄꯨꯟꯒꯗꯕꯅꯤꯀꯣ." "ꯏꯃꯥ, ꯃꯤ ꯄꯨꯟꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯀꯅꯥ ꯇꯤꯟꯅꯔꯒꯦ? ꯂꯝꯉꯥꯟꯕꯤ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ." "ꯍꯣꯏ, ꯑꯗꯨꯕꯨ ꯍꯥꯏꯕ,
ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯆꯦꯛꯁꯤꯜꯂꯨꯀꯣ ꯈꯤꯇꯗ ꯋꯥꯔꯧꯅꯈꯤꯅꯤ ꯍꯣꯏ ꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯊꯋꯥꯟꯒꯤ ꯌꯨꯝꯗ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯦꯝꯕ ꯑꯗꯨ ꯍꯦꯛ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯅ ꯃꯇꯥꯎ ꯊꯋꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯏꯇꯥꯎ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯡꯁꯤꯗꯣ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯃꯥꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯨꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯋꯥꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯍꯣꯔꯦꯟ ꯃꯥ ꯏꯁꯤꯡ ꯁꯣꯛꯄ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯑꯗꯨꯗ ꯑꯩ ꯍꯥꯏꯒꯦ ꯄꯥꯈꯪ ꯑꯅꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯃꯤꯟꯅꯩ ꯃꯍꯧꯁꯥꯒꯨꯝꯅ ꯂꯝꯉꯥꯟꯕꯤꯒ ꯅꯨꯡꯁꯤꯊꯣꯏꯒꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯊꯋꯥꯟꯅ ꯍꯥꯟꯅ ꯀꯧꯔꯛꯏ ꯂꯝꯉꯥꯟꯕꯤꯁꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯋꯥꯟ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯨꯡꯁꯤꯊꯣꯏꯅ ꯏꯇꯥ ꯀꯩꯅꯣ ꯍꯪꯉꯨꯔꯣ ꯂꯝꯉꯥꯟꯕꯤꯗꯣ ꯊꯋꯥꯟꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯋꯥꯟ ꯂꯝꯉꯥꯟꯕꯤ ꯁꯨꯝꯗꯧꯕꯅꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯂꯦꯝꯕ ꯀꯧꯕꯅꯤ ꯈꯪꯉꯦ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯅꯣꯏ ꯏꯇꯥ ꯅꯨꯡꯁꯤꯊꯣꯏꯁꯦ ꯌꯥꯝ ꯈꯣꯏꯗꯥꯔꯨꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯍꯥꯏꯗꯣꯛꯄꯁꯦ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯌꯥꯔꯗꯤ ꯅꯪꯅ ꯅꯕꯨꯡꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯗꯅ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯒꯦ ꯑꯗꯣ ꯀꯩ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯤꯕꯣ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯤ ꯏꯇꯥꯎꯅ ꯃꯁꯥꯗ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯍꯣꯏ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯕꯤꯔꯒꯦ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯑꯗꯨꯗꯤ ꯏꯇꯥꯒꯤ ꯋꯥꯅꯤꯀꯣ ꯍꯣꯏ ꯅꯪꯅꯁꯨ ꯌꯥꯕꯤꯌꯣꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯌꯥꯝ ꯏꯀꯥꯏꯔꯅꯤꯕ ꯏꯁ ꯍꯥꯏꯁꯨ ꯍꯥꯏꯕꯤꯗꯣꯏꯕ ꯌꯥꯁꯨ ꯌꯥꯍꯟꯗꯣꯏꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯗꯤ ꯅꯨꯡꯁꯤꯊꯣꯏꯁꯦ ꯁꯣꯏꯗꯅ ꯌꯥꯅꯤꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕꯤꯔꯒꯦ ꯌꯥꯔꯛꯇ꯭ꯔꯗꯤ ꯈꯪꯗꯦꯀோ ꯇꯥ ꯊꯋꯥꯟ ꯅꯃꯥꯟꯅꯕꯅꯦꯅ ꯅꯣꯡꯃꯇꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯗꯧꯕ ꯑꯝꯇꯁꯨ ꯄꯨꯔꯛꯇꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩ ꯃꯊꯪ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯅꯪ ꯅꯨꯡꯁꯤꯊꯣꯏꯗ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯃꯥꯒ ꯎꯅꯍꯟꯁꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯋꯥꯟꯒ ꯂꯦꯝꯕꯒꯗꯨ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤꯁꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯅꯨꯡꯁꯤꯊꯣꯏꯅ ꯍꯪꯉꯤ ꯏꯇꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕꯣ ꯍꯣ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯝꯃꯤꯕ ꯑꯁ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯤꯗꯤꯕ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯇꯥ ꯊꯋꯥꯟꯒ ꯂꯥꯛꯃꯤꯟꯅꯕ ꯂꯦꯝꯕꯗꯣ ꯑꯗꯨꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯍꯣ ꯑꯗꯨꯅꯅꯦ ꯏꯇꯥꯁꯦ ꯌꯥꯝ ꯈꯣꯏꯗꯥꯔꯨꯔꯦꯌꯦ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯏꯇꯥ ꯁꯤꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯂꯦꯝꯕꯅ ꯈꯟꯖꯔꯛꯏꯁꯦ ꯐꯅ ꯀꯨꯏꯔ ꯃꯥꯜꯂꯦ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯍꯧꯖꯤꯛꯇ ꯇꯥ ꯊꯋꯥꯟꯅ ꯍꯥꯏꯔꯝꯃꯤꯅꯦ ꯍꯥꯏꯔꯒ ꯑꯣ ꯑꯗꯨ ꯏꯇꯥ ꯂꯦꯝꯕꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯃꯔꯜ ꯃꯊꯨꯝꯁꯨ ꯋꯥꯠꯇꯦ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯌꯥꯕꯤꯈ꯭ꯔꯣꯗꯅ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯈꯪꯉꯤ ꯀꯩꯅꯣ ꯂꯦꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯒꯁꯨ ꯈꯪꯅꯩꯌꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯂꯦꯝꯕꯁꯨ ꯑꯐꯕ ꯃꯤꯅꯤ ꯌꯥꯖꯍꯧꯕꯅ ꯐꯩꯀꯣ ꯏꯇꯥ ꯑꯁ ꯏꯇꯥ ꯑꯩ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯀꯩꯁꯨ ꯀꯜꯂꯛꯇꯦꯀꯣ ꯍꯧꯔꯛꯑꯅꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯀꯜꯂꯛꯑꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯗꯣ ꯌꯥꯎ ꯍꯥꯏꯕꯅꯤ ꯑꯁ ꯏꯇꯥ ꯑꯩ ꯇꯜꯂꯤꯗ ꯇꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯏꯇꯥꯅ ꯌꯥꯔꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯗꯕꯅꯤ ꯑꯩ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯤ ꯑꯩꯅ ꯌꯥꯏ ꯍꯥꯏꯔꯨꯔꯤꯕ ꯍꯥꯏꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ ꯌꯥꯔꯦꯀꯣ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯌꯦꯡ ꯎꯅꯕꯗ ꯏꯁꯥꯅ ꯌꯥꯔꯦ ꯍꯥꯏꯒꯗꯕꯅꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡ ꯎꯅꯗꯣꯏꯔꯣ ꯍꯣꯏ ꯀꯦꯊꯔꯒ ꯊꯣꯔꯛꯑꯣ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯅꯪꯒ ꯎꯅꯧ ꯇꯥꯅꯤꯡꯗꯦꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯃꯁꯥꯗ ꯏꯔꯥꯡ ꯂꯥꯡꯏ ꯊꯃꯣꯏ ꯑꯗꯨꯗ ꯃꯤꯍꯨꯜ ꯀꯌా ꯆꯣꯡꯏ ꯑꯍꯤꯡ ꯑꯗꯨꯃꯛ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯋꯥꯟꯒ ꯂꯝꯉꯥꯟꯕꯤꯒꯅ ꯁꯤꯟꯗꯨꯅ ꯂꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒ ꯎꯅꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯩ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯂꯦꯝꯕꯅ ꯍꯥꯟꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯏ ꯉꯔꯥꯡ ꯂꯝꯉꯥꯟꯕꯤꯗ ꯏꯇꯥꯎ ꯊꯋꯥꯟꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯈꯤꯕꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯋꯥꯐꯝ ꯑꯗꯨꯃꯛ ꯏꯇꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯄꯥꯎꯈꯨꯝ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯇꯥꯗ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯇꯥ ꯊꯋꯥꯟꯅ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯑꯣ ꯊꯋꯥꯟꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯒꯤ ꯆꯤꯟꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯗꯨꯃꯛ ꯑꯩꯉꯣꯟꯗ ꯇꯥꯍꯟꯕꯤꯕꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕꯖꯥꯠꯅꯣ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯈꯝꯖꯤꯟꯕꯤꯅꯅꯕ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯥ ꯑꯗꯨꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯀꯅꯥꯅ ꯈꯪꯅꯤ ꯂꯩꯔꯝꯂꯕꯁꯨ
ꯃꯤꯁꯛ ꯑꯗꯨ ꯂꯩꯕꯒꯤ ꯋꯥꯗꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯈꯪꯂꯅꯤꯗꯅ ꯄꯥꯎꯈꯨꯝꯗꯨꯅꯤ ꯇꯥꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯁꯤꯗꯤ ꯏꯀꯥꯏꯊꯤꯕꯤꯅꯤ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯃꯛ ꯊꯃꯣꯏꯗ ꯃꯔꯣꯜ ꯑꯃ ꯂꯣꯟꯕꯗꯨꯅ ꯍꯥꯏꯗꯣꯛꯄ ꯍꯦꯛ ꯄꯥꯝꯃꯨꯕ ꯉꯁꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯕ ꯏꯇꯧ ꯑꯃꯗ ꯎꯠꯇ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯦꯝꯕ ꯃꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯏ ꯐꯔꯦ ꯅꯇꯧ ꯑꯁꯤꯃꯛ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯤ ꯑꯗꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯌꯨꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯍꯧꯏ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯔꯝꯒꯦꯀꯣ ꯅꯨꯡꯁꯤꯊꯣꯏ ꯋꯥꯍꯩ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯔꯨꯗ꯭ꯔꯦ ꯏꯪꯅ ꯅꯣꯛꯂꯝꯕ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯗꯨ ꯅꯠꯇꯅ ꯃꯇꯥ ꯅꯨꯡꯁꯤꯊꯣꯏꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯣ ꯏꯇꯥ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ ꯍꯣꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯀꯩ ꯋꯥꯔꯤ ꯁꯥꯏꯅꯣ ꯈꯪꯗꯦ ꯋꯥꯒ ꯌꯥꯝ ꯂꯣꯠꯂꯝꯃꯤꯅ ꯑꯁ ꯏꯇꯥ ꯍꯣ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯅꯦ ꯑꯩ ꯌꯥꯝ ꯍꯪꯖꯔꯣꯏꯀꯣ ꯑꯁ ꯏꯇꯥ ꯅꯪ ꯁꯤꯗꯤꯕ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯣ ꯌꯥꯔꯦꯁꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯏꯔꯥꯡ ꯂꯥꯡꯖꯕ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗ ꯅꯨꯡꯁꯤꯕꯤ ꯃꯇꯥꯒꯤ ꯄꯥꯎ ꯄꯨꯕꯤꯔꯤꯕꯅꯤ ꯅꯣꯡꯃꯁꯨ ꯅꯨꯡꯁꯤꯊꯣꯏꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯐꯧ ꯁꯨꯔꯤꯉꯩꯗ ꯂꯝꯉꯥꯟꯕꯤꯗꯨ ꯈꯠꯂꯤ ꯆꯪꯂꯛꯏ ꯐꯧ ꯁꯨꯔꯤꯕꯤ ꯃꯇꯥꯗ ꯌꯦꯡꯗꯨꯅ ꯀꯌꯥꯗꯅꯣ ꯐꯧꯒ ꯁꯨꯔꯒ ꯂꯩꯔꯝꯃꯤꯅꯦ ꯅꯪꯕꯨ ꯀꯩ ꯍꯥꯏꯈꯤꯒꯦ ꯉꯥꯏꯔꯒ ꯂꯩꯍꯧꯔꯦ ꯑꯃꯗꯣ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥ ꯊꯣꯔꯛꯄ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯪꯁꯤꯗꯤꯕ ꯏꯃꯥ ꯇꯥꯈꯤꯅꯤꯌꯦ ꯊꯥꯖꯁꯅꯨ ꯀꯩꯅꯣ ꯌꯥꯝ ꯂꯣꯟꯅ ꯊꯨꯞꯅꯒ ꯇꯧꯅꯤꯡꯉꯤꯔꯣ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯕ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥꯁꯨ ꯊꯣꯔꯛꯏ ꯃꯃꯥ ꯊꯣꯔꯛꯄꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯍꯔꯥꯎ ꯀꯧꯏ ꯏꯃꯥ ꯊꯥꯔꯤꯛꯁꯨ ꯂꯝꯉꯥꯟꯕꯤ ꯎꯕꯗ ꯃꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯆꯥ ꯂꯥꯛꯄꯒꯤ ꯁꯤꯡꯖꯨ ꯆꯥꯁꯦ ꯏꯃꯥ ꯏꯇꯥꯒꯩꯒ ꯂꯩꯔꯨꯒꯦ ꯍꯟꯗꯛꯇꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯂꯛꯏ ꯁꯦꯜꯒ ꯂꯩꯇꯦꯀꯣ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯨꯊꯣꯛꯑꯣ ꯀꯩꯁꯨ ꯍꯥꯏꯔꯨꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯁꯦꯜ ꯌꯥꯎꯔꯤ ꯏꯃꯥ ꯏꯇꯥꯒꯩꯒ ꯁꯤꯡꯖꯨ ꯂꯩꯔꯨꯔꯒꯦ ꯍꯣꯏ ꯂꯩꯔꯨꯔꯣ ꯂꯝꯉꯥꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯅꯦꯕ ꯏꯃꯥ ꯏꯇꯥ ꯂꯥꯛꯑꯣ ꯆꯠꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯊꯦꯡꯉꯦ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯂꯝꯉꯥꯟꯕꯤꯅ ꯉꯁꯥꯏꯅ ꯀꯨꯏꯔꯕꯅꯤ ꯉꯥꯏꯕ ꯇꯥꯂꯦꯝꯕꯔꯣ ꯍꯣꯏ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯩ ꯀꯧꯕ ꯂꯥꯛꯏꯁꯤꯕꯣ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯅꯨꯡꯁꯤꯔꯗꯤ ꯈꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯀꯦ ꯅꯣꯏ ꯂꯦꯝꯕꯗ ꯀꯔꯟ ꯌꯥꯝ ꯇꯥꯅꯨꯀꯣ ꯅꯪ ꯀꯩ ꯀꯔꯟꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯂꯦꯝꯕꯅ ꯉꯥꯏꯔꯤꯕ ꯑꯗꯨ ꯍꯦꯛ urammi ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯝꯉꯥꯟꯕꯤꯅ ꯐꯠ ꯍꯥꯏ ꯍꯣ ꯇꯥꯂꯦꯝꯕ ꯑꯩꯈꯣꯏ ꯏꯇꯥꯒ ꯅꯨꯡꯁꯤꯅꯔꯕꯗꯤ ꯈꯔ ꯇꯣꯏꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯇꯥꯔꯤ ꯏꯇꯥꯅ ꯉꯁꯥꯏ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤꯅꯦ ꯈꯔ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯅꯤꯀೋ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤꯕ ꯈꯥꯡꯉꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤꯁꯨ ꯈꯥꯡꯉꯝꯃꯤꯕꯁꯤꯅꯤ ꯅꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯀꯜꯂꯛꯏꯀꯣ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯅꯨ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯍꯥꯏꯖꯅꯔꯒ ꯑꯩꯅ ꯄꯨꯊꯣꯔꯛꯏꯅꯤ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯝꯉꯥꯟꯕꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯈꯤ ꯂꯦꯝꯕꯅ ꯅꯣꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯗ ꯍꯥꯏ ꯂꯝꯉꯥꯟꯕꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯎꯅꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯊꯣꯔꯛꯀꯦ ꯇꯧꯔꯝꯕꯅꯤ ꯐꯧ ꯁꯨꯔꯒ ꯂꯩꯕꯗꯨꯗ ꯍꯦꯛ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕ ꯍꯣꯏ ꯑꯩꯗꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯈꯪꯗ꯭ꯔꯕꯗꯣ ꯀꯌꯥꯝꯕꯨ ꯁꯥꯔꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯥꯅꯤ ꯑꯩꯁꯨ ꯁꯨꯃꯥꯡꯗ ꯐꯧ ꯁꯨꯔꯤꯅꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯐꯔꯦꯁꯦ ꯍꯌꯦꯡ ꯐꯖꯅ ꯎꯅꯔꯁꯤ ꯏꯁꯤꯡ ꯁꯣꯛꯄ ꯉꯟꯇꯥ ꯊꯣꯔꯛꯑꯣ ꯂꯝꯉꯥꯟꯕꯤꯁꯦ ꯋꯥꯔꯝꯃꯅꯤ ꯐꯖꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯂꯦꯝꯕ ꯆꯠꯈꯤ ꯂꯝꯉꯥꯟꯕꯤꯒ ꯅꯨꯡꯁꯤꯊꯣꯏꯒꯁꯨ ꯁꯤꯡꯖꯨ ꯂꯩꯔꯒ ꯅꯣꯛꯇꯨꯅ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯤꯉꯩ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯩꯃꯒ ꯍꯦꯛ ꯊꯦꯡꯅꯩ ꯂꯩꯃ ꯅꯨꯡꯁꯤꯊꯣꯏꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯔꯒ ꯈꯔ ꯆꯥꯕ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯂꯤꯕꯣꯏꯔꯦ ꯇꯤꯟꯅꯧ ꯂꯥꯏꯔꯕ ꯅꯣꯏꯗꯤ ꯑꯄꯪꯕ ꯃꯤꯒ ꯂꯣꯏꯅꯔꯤꯉꯩ ꯑꯁꯤꯗ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯂꯝꯕꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯗꯨꯅ ꯇꯞꯅ ꯏꯃꯥ ꯂꯝꯉꯥꯟꯕꯤꯅ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯏꯃꯥ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ
ꯅꯪꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯌꯥꯗꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯃꯑꯣꯡ ꯑꯗꯣ ꯃꯤꯃꯥꯡ ꯊꯣꯔꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ? ꯏꯇꯥ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯖ ꯂꯩꯔꯕꯅꯤ, ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯏꯇꯥ꯫ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯆꯤꯟꯕꯥꯜꯗ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯒ ꯇꯤꯟꯅꯕ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯁꯨꯝ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯇꯥꯔꯣꯏ ꯑꯅꯤ ꯑꯗꯨ ꯂꯥꯞꯊꯣꯛꯅꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯂꯝꯉꯥꯟꯕꯤꯅ ꯃꯇꯥ ꯅꯨꯡꯁꯤꯊꯣꯏꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯅ ꯈꯟꯖꯕꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯅꯁꯨ ꯃꯇꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯋꯥ ꯑꯗꯨ ꯍꯧꯗꯣꯔꯛꯏ꯫ ꯂꯩꯃꯅ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ꯫ ꯐꯥꯔꯦ ꯐꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯕꯁꯨ ꯄꯪꯕꯅ ꯄꯪꯕꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ꯫ ꯑꯗꯨꯕꯨꯅꯦ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯑꯣ, ꯑꯩꯒꯤꯁꯨ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯈꯣꯏꯗꯥꯕ ꯏꯃꯧ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯅ ꯈꯣꯏꯗꯥꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯍꯩꯃꯥ, ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ? ꯈꯪꯗꯦ ꯈꯪꯗꯦ ꯂꯩꯃ, ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ꯫ ꯍꯣ, ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯗ ꯉꯥꯏꯔꯤ, ꯃꯇꯝ ꯈꯔꯗꯗꯤ ꯊꯝꯅꯤꯡꯂꯤꯕ꯫ ꯍꯣ, ꯑꯩꯁꯨ ꯈꯨꯗꯛꯇ ꯍꯣꯡꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯗꯅ, ꯆꯨꯝꯅ ꯁꯨꯝ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯜꯒꯤ ꯋꯥꯅꯤ꯫ ꯂꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒꯗꯤ ꯁꯣꯝꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ, ꯑꯗꯨꯒ ꯂꯝꯉꯥꯟꯕꯤꯅ ꯉꯥꯏꯔꯤ꯫ ꯂꯦꯝꯕꯅ ꯍꯥꯏ, ꯅꯨꯡꯁꯤ, ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯅꯪꯁꯤ ꯎꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ꯫ ꯑꯩꯅ ꯐꯥꯎꯔꯤꯕꯁꯤꯕꯨ ꯑꯩꯇꯒꯤ ꯑꯣꯏꯒꯗ꯭ꯔꯣ? ꯅꯪꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯪ ꯀꯧꯒꯦ? ꯇꯥ ꯂꯦꯝꯕꯅ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯗꯤ ꯈꯖꯤꯛꯇꯅꯤꯗ꯫ ꯑꯩꯅ ꯌꯥꯝ ꯍꯦꯜꯂꯝꯒꯅꯤ꯫ ꯑꯗꯨꯅꯔꯣ ꯎꯅꯁꯦ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯁꯤꯕꯨ ꯅꯣꯡꯃꯇ ꯉꯥꯛꯇ꯭ꯔꯤꯕꯁꯦ? ꯇꯥ ꯂꯦꯝꯕꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕ ꯋꯥꯍꯪ ꯑꯗꯣ ꯑꯩꯅ ꯍꯪꯂꯝꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯥ ꯂꯦꯝꯕꯅ ꯅꯨꯄꯥ ꯑꯣꯏꯔꯝꯕꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯗꯦ꯫ ꯌꯥꯝ ꯈꯪꯉꯤꯗ, ꯈꯪꯕꯗꯨꯅꯕꯨ ꯑꯩꯗꯅ ꯉꯥꯏꯖꯔꯕꯁꯨ ꯅꯣꯡꯃꯇ ꯁꯥꯎꯖꯗꯦ꯫ ꯁꯥꯎꯗꯕꯒꯤ ꯋꯥꯅꯤ, ꯀꯣꯆꯤ ꯈꯣꯠꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯪꯁꯦ ꯎꯅꯤꯡꯕꯅ ꯍꯦꯟꯕ꯫ ꯌꯥꯔꯦ, ꯈꯪꯖꯔꯦ, ꯊꯥꯖꯗꯕ ꯇꯧꯅꯨ꯫ ꯊꯥꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤꯔꯥ? ꯇꯥꯅꯤꯡꯗꯦꯗ, ꯇꯥꯅꯤꯡꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯛꯎꯕ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯉꯁꯤꯃꯛ ꯑꯣꯏꯅ ꯄꯨꯔꯅꯤꯀꯣ꯫ ꯇꯥ ꯂꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯏꯇꯥꯁꯦ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ, ꯑꯩ ꯆꯪꯉꯒꯦ꯫ ꯋꯥ ꯌꯥꯝ ꯊꯩꯗꯣꯛ, ꯌꯥꯔꯦ ꯆꯪꯉꯨ꯫ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ, ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯌꯦ, ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯍꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯒꯗꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯆꯪꯉꯒꯦꯀꯣ, ꯐꯖꯅ ꯍꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤꯗꯨ ꯆꯠꯈꯤ꯫ ꯂꯦꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯎꯅꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯇꯣꯝꯕꯤꯗꯨ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯕꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯔꯤꯛ ꯍꯣꯏꯗꯅꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏ, ꯍꯥꯏ ꯊꯥꯔꯤꯛ, ꯊꯥꯔꯤꯛ꯫ ꯊꯥꯔꯤꯛꯇꯨ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯏꯆꯦ, ꯀꯩꯊꯦꯜꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯕ? ꯅꯪꯕꯨ ꯉꯁꯤ ꯑꯩꯒꯤ ꯁꯦꯜꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯏꯆꯦ, ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ꯫ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯒꯤ ꯁꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯆꯦ, ꯉꯥꯏꯕꯒꯤ ꯉꯥꯏꯕ, ꯈꯖꯤꯛꯇꯪꯒ ꯉꯥꯏꯕꯤꯌꯨꯕ꯫ ꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯈꯠꯂꯤ꯫ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯦꯗꯅ, ꯉꯁꯤꯗꯤ ꯑꯩ ꯁꯦꯜ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏꯗꯕꯅꯤ꯫ ꯁꯥꯎꯕꯤꯔꯅꯨ ꯏꯆꯦ, ꯉꯁꯤꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯁꯥꯎꯕꯤꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯍꯥ? ꯁꯥꯎꯕꯤꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯕ? ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ, ꯁꯦꯜ ꯄꯨꯗꯅꯅꯦ ꯑꯩ ꯍꯜꯂꯣꯏ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯨꯡꯁꯤꯊꯣꯏꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯗ ꯃꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯉꯥꯡꯂꯝꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯏꯅꯦ, ꯍꯧꯖꯤꯛ ꯂꯩꯇꯕ ꯁꯦꯜ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ? ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯇꯣꯝꯕꯤ ꯁꯥꯎꯅ ꯅꯨꯡꯁꯤꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯆꯥꯅꯨꯄꯥꯒ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯇꯣꯝꯕꯤ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯣ, ꯏꯕꯦꯝꯃ ꯑꯣꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯁꯨꯝꯗꯨꯅ ꯁꯦꯜ ꯆꯨꯞꯄꯤ ꯍꯥꯏꯔꯤꯕꯁꯤꯗꯤ? ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫
ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯍꯥꯏ, ꯅꯣꯏꯒꯤ ꯅꯃꯥꯅ ꯖꯥꯅ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯀꯣꯛꯅꯅꯕ ꯏꯆꯥꯕꯨ ꯂꯥꯡ ꯊꯥꯛꯄꯗꯣ ꯑꯣꯏꯔꯣꯏꯅꯦꯍꯦ꯫ ꯊꯤꯛ ꯂꯦꯝꯕ ꯅꯣꯏꯅ ꯊꯥ ꯂꯝꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯁꯦ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ ꯈꯪꯖꯧ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯈꯥꯛ ꯑꯔꯥꯎꯅ ꯅꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛꯁꯨ ꯍꯥꯏ, ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯖꯧ, ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯗꯣ ꯂꯨꯍꯣꯡꯒꯗꯧꯔꯕ ಮಿꯁꯛ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯀꯥꯏꯔꯕ ꯅꯃꯥꯅ ꯆꯥꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯦ꯫ ꯇꯥꯂꯦꯝꯕꯕꯨ ꯃꯥꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯕ? ꯇꯁꯦꯡꯕꯗꯤ ꯋꯥꯍꯩ ꯑꯗꯨꯃꯛ ꯇꯣꯝꯕꯤꯒꯤ ꯁꯦꯝꯖꯤꯟꯕ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯊꯥꯔꯤꯛꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯀꯩꯝ ꯈꯪꯗꯦ꯫ ꯅꯪꯕꯨ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯗꯥꯏꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯕꯨ ꯄꯥꯝꯂꯨꯔꯤꯕ? ꯑꯩ ꯂꯥꯜꯂꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦ꯫ ꯅꯪꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯨꯔꯤꯕꯅꯣ? ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯏꯃꯥ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯁꯤꯊꯣꯏ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯂꯦꯝꯕꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯇꯥꯂꯦꯝꯕ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯁꯤꯒꯤ ꯑꯣꯏꯔꯦꯀꯣ? ꯀꯔꯤꯒꯤꯅꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯥꯏꯍꯧꯔꯤꯕ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯇꯥꯂꯦꯝꯕ꯫ ꯑꯩꯒꯤꯗꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯅꯪꯅ ꯐꯥꯒꯤ ꯇꯥꯍꯜꯂꯝꯂꯤꯕꯅꯣ? ꯅꯨꯡꯁꯤꯗꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯤꯕꯅꯣ? ꯃꯁꯤꯔꯣ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯃꯆꯜ? ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯃꯇꯣꯝꯇ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯉꯟꯅ ꯊꯣꯔꯛꯏ꯫ ꯂꯦꯝꯕꯒ ꯎꯅꯗꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒ ꯑꯣꯏꯅ ꯍꯦꯛ ꯊꯦꯡꯅꯩ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯥꯁꯨ ꯈꯪꯂꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯃꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯥꯝꯂꯨꯔꯤꯕꯣꯏ? ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯀꯦ ꯇꯧꯏ꯫ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯈꯥꯝꯃꯤ, ꯍꯩ ꯉꯥꯏꯈꯣ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯝꯉꯥꯟꯕꯤꯒ ꯍꯦꯛ ꯄꯨꯟꯕꯗ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯅ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯊꯥꯗꯣꯛꯑꯣꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯒꯨꯝꯕꯤ ꯑꯃꯒ ꯑꯩꯒꯤ ꯏꯆꯥꯒ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯏꯃꯥ ꯑꯁꯦ ꯌꯥꯝꯅ ꯏꯀꯥꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯄꯤ ꯑꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯩ꯫ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝꯅ ꯂꯝꯉꯥꯟꯕꯤꯗꯨ ꯃꯇꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ, ꯍꯣꯏ ꯏꯇꯥ꯫ ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯇꯥꯗ ꯇꯝꯂꯒ ꯈꯔ ꯏꯪꯒꯗ꯭ꯔꯥ ꯈꯜꯂꯝꯕꯗꯨ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯂꯝꯉꯥꯟꯕꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯀꯥ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯏꯃꯥꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? ꯀꯩꯊꯦꯜꯗ꯫ ꯉꯁꯥꯏꯗꯤ ꯀꯧꯏꯁꯤ ꯑꯝꯐꯥꯎ ꯈꯨꯝꯗꯕꯤꯗ ꯂꯩꯗꯨꯕꯨ ꯌꯥꯝ ꯉꯝꯃꯤꯅꯦ ꯅꯪ꯫ ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯗꯦ꯫ ꯃꯄꯤꯗꯤ ꯑꯗꯨꯃꯛ ꯆꯤꯟꯊꯔꯤ꯫ ꯂꯝꯉꯥꯟꯕꯤꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯇꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯞꯂꯤꯕꯗꯨꯗꯤ ꯀꯔꯤꯒꯤ? ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯦꯗꯅ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯍꯪꯉꯤꯗꯨꯕꯣ? ꯅꯨꯡꯁꯤꯊꯣꯏꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ ꯍꯥꯏꯕ ꯂꯝꯉꯥꯟꯕꯤꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯏꯇꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ꯫ ꯁꯦ ꯍꯥꯏꯌꯣꯕ, ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯅꯣ ꯏꯇꯥ? ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯂꯒ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯊꯣꯏ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯁꯨꯝ ꯀꯞꯄꯗꯨꯗ ꯂꯝꯉꯥꯟꯕꯤ ꯃꯥꯁꯨ ꯀꯞꯂꯛꯏ꯫ ꯍꯥꯏꯌꯨ ꯏꯇꯥ, ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯑꯩ ꯂꯩꯁꯤꯗꯤ꯫ ꯏꯇꯥꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯣ? ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯨ꯫ ꯏꯇꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯇꯥ? ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯇꯤꯟꯅꯕꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨ ꯀꯩꯒꯤꯅೋ? ꯑꯩ ꯈꯪꯗꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯇꯤꯟꯅꯧ꯫ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯅꯣꯏ ꯀꯅꯥꯝꯇ ꯌꯦꯡꯉꯛꯀꯅꯨ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯥꯎꯕ ꯇꯤꯟꯅꯔꯛꯄꯗ ꯑꯩꯅ ꯅꯣꯡꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯨ ꯉꯥꯡꯈꯤꯕ꯭ꯔꯣ? ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯝꯃꯤꯔꯣ? ꯑꯩ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯒꯦ꯫ ꯏꯇꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ꯫ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯁꯥ ꯏꯊꯟꯇ ꯂꯦꯞꯆꯔꯛꯄ ꯐꯤꯔꯦꯞ
Yare nang chatro. Amuk hana sulaan. Kaino nang haiduba. Nang bunga horo ita. Ngaure, ngaure, ay ngaure. Angawi ay gatinarabadi nang su. Ikaiba nang gani chakro chalo. Ay na haise pagi na di. Nang asay dagi wakal ta dramal. Hayang kaiso. Nang akoy da sung lalakano lamngan bi. Lamngan bi. Matada yam na waraw na yung lai. Ita. Nang ingonda ita hay na papa kong ningdraba. Nang ay siyam loy na ningdraba ba. Pisak piklingay dagi tinarakpa. Asukoy na loy na raklaba marup ki Maria sibo. Nang nahita tadat pangam na dro ita. Nang ay bukay sunu shidraba. Ay di nang alap na bang amoy. Nang natana ay marup ka na sulay tiye. Ita. Nang adumay na tawno. Hanagum na haraw-haraw tawo. Ay kay soy kragi nang onda. Ay kang hodre. Ay na soy kreso. Nang nangagpiyo ba. Ay lali ita. Ay lali ba. Nang na ay muna sawi si kay gino. Adumay daw gano. Asi hay na matagi makut adu da paisalay. Nung sitoy na makut adu bukan thali. Ay na hay say. Nang wakal da dramal. Chalo di kuk chalo da na. Asi hay na lamngan bi bukhangin illi. Aduga mamaya do lay thok na lay. Lamngan bi handang mukti kari so hay kidre matabo amuktang waraw na yinglamdaga kapto na mahag chen ki. Haujikta da nung sitoy mamay lay thorak to na yamna ningamda na sonjay. Ita. Nang na ibu soy da na waraw rung ay hay ba. Ay kangi. Adubo. Asi hay na mahag hik kappe. Lamngan bi na kapto na chen thorak pada tarik ka thengne. Tarik ubada jab lepi. Kay daw lamngan bi. Yeng bata mag-ing lami, kumlamda na do mag-chen ki, imong da changlak to na machada hangi. Hay, lamngan binagkap to na chen ki basi bukari gino. Kumo, nang lamngan binagkari hayro rake. Chalo, khamu cho chalo. Khamu cho hay bine. Ima, machat krisano. Lukrabi macha aiga maga tina basi thagyam kinay. Migi mama mapana su, tinahaning da ba mahag. Mabuti na da ba na hina patro ima. Ima ginushit hoy. Matamado sumasum hauki. Nuksitoy ga lembaga so una kitaba kuire. Lemba na dia tumak lakchay. Nuksitoy na lot kibane. Lamngan bigi mateng logo da buso pay laite. Lamngan biga nuksitoy ga so kaung na kitaba pun kitaba yam kuire. Lamngan bina matawa yang warawre. Nong manuksitoy na lambida halakpada. Lamngan biga hek mayok na lambida tengne. Ani magchap-chap lepe. Kaung na badi kaung na di mabukning da di yang nanushiba. Kapning ba magaloy na napawi. Lamngan bi matada mamit na pawi yang lakte. Kariso hayram dana lamngan bi chatki. Nung sitoy so, kayso hay dana lepto na lehawi. Mabukning dadi asum na sonjay. Ita, nang boy mo na yung waraw rabra. Ibanigi marakta asum na irablap na base. Ay suyang buhay ita. Nangon dagi hin na nushi badi kanasulay di. Adubo ita. Ay gumbi kanabo. Kanana di mucha-masugatin na ninghan gani. Lamngan bi na sukhali. Nang napamcha ba tumagtuklapan na siya. Ita, nang sa inyo kway digi nusip. Luna kanjaba misak amani ko. Bisak piklingay digi nung mataso. Asum na nungay na daba, saung na bahay ba daw, kanglak daba ni. Yam na nusi na luinarak pa ni ko nang sing. Makoy ani na piklingay gimataw sing ado ningsing lamngan bi mayum yaw krim. Lemba maso haipam kangdre nusi toy budi, mana tamoy sing na nusi. Adobo pay layte, ahal laman yana do na lamngan biga lemba ka luhong na basilami. Wapama sida lemba de yam na sawi. Nungsibi mahaka hek luna tinaribi matabo ay kakaram na luhong gani haina. Amarom da lamngan biso masana yade. Mataga nungsinay haiba kangliba mahakpo maga karam na luhong gani haina. Adobo nungsitoy mana tumina lot kiba asina anidugi upaya matalay kidabani. Lemba na nungsitoy bo una na ba kaya rakot na jay. Mabo amuktang una rabadi mabo pudo na chatkragi asini. Adobo maduso kanjabata mangayri. Nuksitoy, matagi luhong bagi pao tade. Nong malamngan bido, waraw ba parabra khangde mata khoy da amuk lai. Nuksitoy gi kada amuk mahak chang lai. Mata na mabu kaubira oidra khanduna mahak tumin lepi. Nuksitoy sa thazada na mata na amuk laklaba asida mabukning ado yamna nuksina. Haraw ba amadi mabukning nuksiba ani magpunsile. Mana hana kaurai. Ita, kay gili pagalay no, chango o. Lamngan bi, pada palamba mapiyado kang tatarai. Ay, noy dalak pa se. Idiyam na ikay rabani. Atubo ay laktab sumamde. Nusitoy sukablay. Ita, nangay bu waraw bro. Waraw dida. Ita lande hay ba ikang. Adubo ita na panalan baso.
ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯕꯅ ꯇꯧ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯆꯪꯂꯛꯄꯗꯣ ꯑꯩ ꯏꯀꯥꯏꯔꯦ ꯏꯇꯥ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯀꯩ ꯄꯥꯎꯅꯣ ꯇꯝꯃꯨ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯂꯝꯉꯥꯟꯕꯤ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯣ ꯀꯅꯥꯒ ꯇꯥꯂꯦꯝꯕꯒ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯄꯤꯗꯣ ꯇꯥꯔꯛꯇꯅꯕ ꯈꯥꯡꯕꯗ ꯃꯥ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯗꯤ ꯂꯝꯉꯥꯟꯕꯤ ꯃꯄꯤ ꯑꯗꯨ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯃꯇꯥ ꯅꯨꯡꯁꯤꯊꯣꯏꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯗ꯭ꯔꯣ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯖꯗꯦ ꯂꯝꯉꯥꯟꯕꯤꯅ ꯃꯊꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯍꯜꯂꯗꯨꯅ ꯇꯥꯂꯦꯝꯕꯗꯣ ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯅꯪꯅ ꯅꯍꯥꯟꯈꯩ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯟꯒꯅꯨ ꯃꯥ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯧꯔꯤ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯣ ꯏꯇꯥ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯅꯪ ꯇꯥꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯒꯤꯗꯃꯛ ꯃꯥꯅ ꯋꯥꯕꯗꯣ ꯅꯪ ꯈꯤꯇꯪ ꯐꯥꯎꯕ ꯈꯪꯕꯤꯔꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯇꯥꯂꯦꯝꯕꯗꯣ ꯉꯥꯏꯍꯧꯔꯤ ꯑꯩ ꯊꯤꯟꯊꯣꯛꯄꯤꯔꯒꯦ ꯂꯥꯛꯑꯣ ꯅꯨꯡꯁꯤꯊꯣꯏ ꯃꯇꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯝꯗꯧꯕ ꯂꯝꯉꯥꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯇꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯗꯨꯅ ꯑꯩꯒꯤꯗꯤ ꯅꯪꯅ ꯃꯔꯨꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯇꯥꯅ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯒꯤꯁꯨ ꯃꯗꯨꯅ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯊꯣꯏ ꯃꯇꯥꯕꯨ ꯅꯨꯡꯁꯤꯅ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯒꯤꯠ ꯀꯞꯊꯣꯔꯛꯏ ꯏꯇꯥ ꯑꯩ ꯂꯥꯜꯂꯦ ꯏꯇꯥ ꯑꯩꯅ ꯅꯍꯥꯟꯈꯩ ꯅꯪꯕꯨ ꯏꯟꯊꯣꯛꯂꯨꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯗꯣ ꯏꯇꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯒꯤ ꯅꯪꯕꯨ ꯃꯤꯔꯥꯏꯕꯗꯤ ꯌꯥꯎꯈꯤꯗꯦ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥ ꯌꯥꯔꯦꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯥꯛꯑꯣ ꯇꯥꯂꯦꯝꯕꯗꯣ ꯉꯥꯏꯍꯧꯔꯤꯌꯦ ꯏꯃꯥꯅ ꯀꯝꯗꯧꯕ ꯉꯁꯤ ꯈꯛ ꯆꯦꯟꯕꯒꯤꯕꯨ ꯏꯃꯥꯒꯤꯗꯤ ꯑꯩ ꯂꯩꯁꯤꯗꯤ ꯇꯥꯂꯦꯝꯕꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯇꯥꯂꯦꯝꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕꯒ ꯅꯪꯕꯨ ꯂꯧꯁꯤꯟꯕꯒ ꯅꯪꯕꯨ ꯂꯧꯒꯦ ꯍꯥꯏꯔꯦ ꯃꯇꯝ ꯂꯦꯞꯂꯨꯔꯕ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕꯗꯣ ꯌꯥꯗꯕꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥꯂꯦꯝꯕꯗ ꯉꯁꯤ ꯆꯦꯟꯕꯁꯤꯅ ꯌꯥꯔꯕ ꯂꯨꯍꯣꯡꯕꯁꯦ ꯅꯪꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯅꯪ ꯇꯥꯂꯦꯝꯕꯒꯤ ꯄꯨꯟꯁꯤ ꯀꯜꯂꯔꯣꯏꯗ꯭ꯔꯣ ꯂꯝꯉꯥꯟꯕꯤꯒ ꯅꯨꯡꯁꯤꯊꯣꯏꯒꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯊꯣꯏꯕꯨ ꯑꯃꯨꯛ ꯎꯕꯁꯤꯗ ꯂꯦꯝꯕꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯍꯨꯜ ꯑꯗꯨ ꯐꯥꯎꯔꯤꯕꯅꯤ ꯅꯨꯡꯁꯤ ꯇꯥꯂꯦꯝꯕ ꯌꯥꯔꯦꯁꯦ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯏꯇꯥ ꯏꯃꯥꯗꯣ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯀꯩꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯂꯝꯉꯥꯟꯕꯤ ꯆꯠꯂꯨꯈꯤꯒꯦ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯟꯁꯤꯜꯂꯦ ꯑꯩꯈꯣꯏꯁꯦ ꯂꯃꯟ ꯑꯗꯨꯅ ꯈꯣꯟ ꯑꯃꯨꯛ ꯁꯤꯡꯉꯨ ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯆꯠꯂꯨꯈꯤꯒꯦ ꯂꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒꯗꯣ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡ ꯑꯗꯨꯕꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤꯁꯨ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ